Namduna Pamlan Nabi Krabi Nupi Machadu ngasi leikidre. Ngarang ayuk anganbada mayang Imphal Police ki manung chanba maibam pali haina khangnaba irong yendau palida chahi tara mari khaktangai ri binupi machadu mioi kharana nampuda Phamlan Nabi khibadagi wakhal mangduna taduna leirambadagi miyamna thengnaratuna Rims Hospital gi ICU da laikan narak khibinupi adu ngasi nungthil laikan abangamdana leikidre hairi. Leikhidrabi nupi machadu gi maming Wasila sahina tara mari apokpa Abdul Fatiyam kawi. Bengal mamang lekai dagini. Mahak sire tabadagi khoisau naraba miyamna Chief Minister gi banglo mamang da thomjin khre ahenba police laktuna khongjang changchiliba sing tankhai khre hairi. Loinana mayang Imphal Bengal da miyamna thogdo du yaning da phongdoktuna wakal mifam pangthoktuna protest tawkhre. Nupi macha asibu CLC haiduna moithem tawduna kokthokla matungda namduna Phamlan Nabi raga hundoklamkhiba adu da chenabani haiba AMD Aris LS Maza Khan apokpa Sikandar Haibong Makhongda leiba asi ngarang police na phakibadu ngasi Imphal West Women's Police Special Pokso Court ta puthoklaba matung numit tare ni police remand lauthakre hairi. Aduga topa pawmana maral leiba mioi athubada cherak pigadabani YDC lamdambasida nupi angang da sathaba wathoksing thingnaba maikei kyarom-dagi honarbasu sanga gi wakhal senba mioi kharana nupi angang singbu sanapot amagum lawrakpana nupi oibigi punsida lepa leitana temsing narakli haina Youth Development Committee na thadrokpa serol asina hairi. Serol asina makha tana hai mayang Imphal Police Station na konba mayang Imphal Bengal lawkoktagi chahi tara mari khakta ngairi bi nupi macha amabu CLC haiduna moithem tawduna puthok piraklaga nupi oibigi ijat manghalaba matung tamthina ot nairaga sirabani haina langthok pirambadagi ayukta mioi kharana thengnaduna miyamda pau pibadagi hospital da pukhatki amasung thogdo asigi marik chumba wafam adu khangnarakpani. Thogdo asi Youth Development Committee YDC irong tu Bengunna akan mamong de yaning de amadi chenariba khudingmak lengang na chap chaba cherak pigadabani. Thogdo asi da maru oina chenariba misak adudi AMD Maza Khan chahina taranipan apokpa Sikandar mayang Imphal Police Station na kuanba haibong makhongdagini. Chenariba mioi asigi mayum khoisaunarba miyam hauruktuna mai thadokre. Asiguma thogdoksing asi lamdam asida makha tana tattana thoraklibagi maramdi ahakpa cherak piba yarba sharam chatchatbasingbo ahakpa cherak pibagi mahutta matam kuina case kya loisindana yeithokhtuna matam lenbagi hainabi leibadagini. Maram asina handakki thogdo asida lengakna nupi angang da crime tawbusingi mayokta thamoi sengna thabak tawi haiba utpiu chenariba khudingmak ahakpa cherak pibiu haina phongdorokli. Aduga top pawmana ngasi nong makhakta da leibak asida coronavirus case lising marphum do hena thengnakhre. Manipur da COVID-19 positive oiba masing lising tare ki meya yorpaga loinana laisat asina naba mioi kunmapan haujik phawda sikre. Travel history leitaba mioi masing yamna positive oiba hengalakpa sida micham miyam nungnangba poknaba hengatnare. Tongan ba lab singda sample test tawbada thengnaba case yauraga ngasi ayuk phawda punna case lising taruka chatret ki mathakta leire. State Health Department ki spokesperson na thokpa data matungina laisat asina nabadagi layenglaga pharakhiba mioi chamaga yankhai discharge tawkhibaga loinana naba phakhiba mi gi masing lising mari ga chathuk sukna teret yore masi cha da humdra ma thoi gi meya yore haina claim tawri laisat asina naba mi lising amaga chanipan humdra ma thoi laikanari awang nongpok ta Tripura da nong makhakta da COVID-19 case chathuk ko humputaruk thengnakhre masina Tripura da thangna numit humni COVID case masing yama thengnabani hairi. Hojik phawbada state asida laisat asina sikhiba apunba masing chamaga kunmanga yore awang nongpokta Tripura state na laisat asina mi siba khwaidagi heli aduga recovery gi changsu khwaidagi nemna lei. India pumbagi oina COVID-19 pandemic horakpadagi hojik phawbada nong makhakta da anoba case lising marphum doi ga chanipan marphum doi thengnaduna laisat asina naba apunba masing lakh marphuni pan ga lising yankhai humdoi ga chamri sunga taruk yore haina Union Health Ministry na ngasi ayuk thadorokba data da hairi. India da hokhiba pung kunmari gi manung da hengelakhiba anoba case masing asi pandemic asi horakpadagi malem gi mafam amata da thokhidri. India asi malem gi COVID-19 laisat na henjin na soalaba malem gi ani suba mafam da haigatnaba subnatagi case lakh 1.5 rom gi masing tangai silaklei. Ani suba mafam asi hojik Brazil na kanduna leiribani. India da nong makhakta da sample lakh 13 ga lising 112 ga chamaga 118 test tawba ngamki. Yamna launa ganba laisat asi hokhiba pung kunmari asigi manungda mioi lising amaga sukna nifum doi sikhibadagi hojik phawda mioi lising humphuteret ka chanipan humdra taruk sikre anaba mioi lakh 18 hena phaduna pharakpagi changcha da humdra yore haina panari. Aduga atop pawmana COVID-19 gi matungda health crisis amana tung ilakadori expert
मालेम पुंबदा अकीब फंगने चैथिंग पीरिबा कोविड-19 पेंडेमिक असि करम कांदा लोइखिगनी हाइबा ngamdringi सेरक्ता अतोप हेल्थ क्राइसिस अमना ngaiduna lairi हाइरिबा असि पोस्ट कोविड सिंड्रोम हाइना खंगनगदोरी अमेरिका की साइंटिफिक बॉडी द नेशनल सेंटर फॉर बायोटेक्नोलॉजी इंफॉर्मेशन अमदी द सेंटर फॉर डिजीज कंट्रोल एंड प्रिवेंशन ना पोस्ट कोविड-19 एनालिसिस तौबदा कोविड-19 नारबदगी फगलकलब मियोइसिंगना मिल्डर ओइबा लाइफ थ्रेटनिंग सिम्पटोम्सिंग मायोकनबा थेंगनरे मालेमगी ओइना हॉस्पिटल केयादा हार्ट डैमेज स्ट्रोक न्यूरोलॉजिकल प्रॉब्लम लंग्स डैमेज पल्मोनरी फाइब्रोसिस क्रोनिक फैटिक सिंड्रोम अमदी मल्टी सिम्पटोम इन्फ्लेमेटरी सिंड्रोम अंगांसिंगदा किनिंगाई ओइरबा हेल्थ इश्यूसिंग उबा फंगले इंडिया की ओइनादे हौजिक फावबदा पोस्ट कोविड सिंड्रोम की केसेस उबा फंगद्री हाइना यूनियन हेल्थ सेक्रेटरी राजेश भूषण ना फोंदोरली अदुबो मालेमगी लेबाक केयाददी हेल्थ क्राइसिस असि मायोकननबगीदमक थौरांग तौदुना लैनखरे A sample study by the Journal of American Medical Association की जर्नल ना फ्रैंकफर्ट स्टडी तौबदा जर्मनी की ओइना कोविड-19 दगी फरखरबा मियोइसिंगी चादा 114 दा हार्ट मरी लेनबो प्रॉब्लम सिंग हौरकपा थेंगनखी हाइरिबा सिंग असि मसामो फरिबा चही 90 दगी 50 फावबदा लेबा मियोइसिंगनी हाइरि यूके की एडिनबर्ग यूनिवर्सिटी ना कंट्री 68 स्टडी तौबदा कोविड-19 दगी फरखरबा मियोइसिंगी चादा 55 दी हार्ट एबनॉर्मेलिटी ओइबा थेंगनखी अदुगा चादा 15 ना सेवियर एबनॉर्मेलिटीज थेंगनखी हाइरिबा मियोइसिंग असि कोविड-19 नाद्रिङैदा असिगुम्बा अनाबा अमत्ता लेखिदबा ngaktani हाइरि अदुगा अतोप पावमना एमएलए के रंजित की सिक्योरिटी गार्ड मरी पॉजिटिव ओइरे इम्फाल की बाबूपरा मनुंगदा मी चंगथोक चंगसिंदा अथिंगबा लेरे केंद्र की कांग्रेस के एमएलए ओइरिबा हानगी वर्क्स मिनिस्टर ओइरंबा कांगुजम रंजित की सिक्योरिटी गार्ड मरी कोविड-19 ने पॉजिटिव ओइरे मखाताना एमएलए अमदी महाकी इमुंग मनुंगी मियोइसिंग कोविड-19 टेस्ट तौबा मतमददी नेगेटिव ओइरे हाइरि पावसिना हाई हंदक इम्फाल की बाबूपरादा लेबा हानगी मणिपुर की चीफ मिनिस्टर ओ इबोबी की सिक्योरिटी गार्ड तारा तरेट कोविड-19 ने पॉजिटिव ओइखिबा अमदी एमएलए के रंजित की सिक्योरिटी गार्ड ngasi अमुक कोविड-19 ने पॉजिटिव ओइरकपा सिदगी सेक्शन थौरंगी थबक लौखटपा हौखरे थौरांग असिगी मनुंग चन्ना इम्फाल की बाबूपरा की मफमसिंगदा चथोक चसिंदा अथिंगबा लेखरे लोइनाना मरी लेनाबा डिस्ट्रिक्ट मजिस्ट्रेट ना कंटेनमेंट जोन लौथोक्तुना लौखटफम थोकबा सेक्शन थौरांगी थबक लौखटकदोरी पावसिना हाई एमएलए के रंजित की सिक्योरिटी गार्ड कोविड-19 ने पॉजिटिव ओइरखिबगी मरम ओइबा याय हाइना थाजनरिबा असि बाबूपरा मनुंगदा पुन्ना लैमिनरिबा एक्स चीफ मिनिस्टर ओ इबोबी की सिक्योरिटी गार्ड सिंगा एमएलए के रंजित की सिक्योरिटी गार्ड सिंगा हंदक खरा चथोक चसिन तौबदगी नक्सिनवा लैखी मसिदगी कोविड-19 पॉजिटिव ओइबा ओइगनी हाइना थाजनरी अरोबदा पॉपुलर न्यूज रीडर की वीडियो भी यंगिरिबो खुदिंगमपु थागतचै